Nicaragua laiba Masaya volcano mafam adugi miyoisingna Noroki gate haina khangnaba volcano asi toina pokhaitanaba town aduda laiba khwaidagi masak fajabi nupi macha ama hek sacrifice tawi Northern California gi Silicon Valley da Nikola Tesla gi statue ama lai statue asina matam pumbada free wifi sandoi nongmagi manungda danger zone haina khangnaba matam ama lai matam adu 9 PM amadi 3 AM gi maraktani matam sida khudang gari singda date change tauba yade. Fact number 1 the Beijing Weather Modification Office na ikang thokpa thingnaba rain create tauba dust storm hantahanaba amadi pamdaba rain thingnaba thabak paikhatba hokre thaba asi 1995 amadi 2003 gi maraktani matam asida China na artificial rain 7.4 trillion cubic feet tahanba ngamkhre. Fact number 2 nongmagi manungda khudang gari singda aikhoina date change tawroidaba matam ama lei masigi matam asibu danger zone haina kawi matam asi 9 PM amadi 3 AM gi maraktani hairiba matam asigi manungda aikhoina namfuda try tawrurabadi khudang gari adu misalignment natraga damage thokpa yai. Fact number 3 music therapy asina depression amadi trauma healing da effective oheli music taba asina heart rate hanthali amadi blood pressure amadi stress level hanthali haina researchers singna phongdokli. Fact number 4 Britain gi khwaidagi ahal loiba amadi world record marirak thugaikhiba Jack Reynolds asi Masagi Chahi chama marida tetu hakpa khwaidagi ahal loiba miyoi oiba ngamkhi hairiba matam asi 2016 dani masigi matung chahi ama leiraga 2017 da Masagi Chahi chama manga surakpada roller coaster thauba khwaidagi ahaloiba miyoi oiba ngamkhi. Fact number 5 American basketball player Kobe Bryant gi grandmother asi mahaki apunba professional career da amuk khaktama mahangna sanaba yengba laklami game aduda mahangna Toronto Raptors ki mayokta sanarami game aduda mahagna 81 points score tawrami. Fact number 6 Chahi khudingi International Hide and Seek World Competition ama pangthoi competition asi Italy gi Ghost Town da pangthoi adubu world record oina Hide and Seek competition khwaidagi chauna pangthokhiba asi China dani competition asida participant masing 1437 na saruk yakhi masibu pangthokhiba chahi adu 1 January 2014 dani. Fact number 7 New Mexico si Nation of Mexico gi matungda thonkiba nate adubu masi 1563 da leiramba Aztec Valley of Mexico gi matungda oikhibani matam asi Mexico na nation ama oidringai chahi chani yangkhai gi mamangdani. Fact number 8 Bolivia da Tinku Festival kauba festival ama pangthoi festival asida nupi singna circle gi mongda leiraga machinda laisol soli matam asida nupa singna e tadri fauba makhoi masel fight tawi tarakliba e adu mother nature gi dama sacrifice tawboni haina longnai kariguma matamda nupi fauba fighting adu yausilli. Fact number 9 2010 da India amadi Bangladesh anigi marakta yetnaba lam ama sea level wangkhalakpadagi solve tawkhi Sundarbans da laiba New Moor Island asi isingna pura thumjinki amadi island asi mangki mato sumna yetnaba adu loisinki. Fact number 10 Lee Jong-rak kauba pastor ama South Korea da lei mahakna mahaki yumgi nakanda attach tawduna baby box ama semlami masi mahakna mentally handicapped oiraba natraga pamdaba angangsing collect tawnabani asumna tawrabadi lambigi sidaida angangsingbu hundoktuna matomda sigadabadagi kannabani. Fact number 11 Brazil gi kaya po people singna dam sabagi company singdagi paisa lau haiba yaramde makhoina hairami aikhoina nakhoigi motlaba paisa penny ama fawba lawba pamde aikhoigi turel asigi mamal leite aduga aikhoina sariba nga sing asigisu mamal leite aduga amuksu aikhoigi isu singi nungaiba asigisu mamal leite. Fact number 12 chronic ear infection tawraba nupa amana masamaki earwax sizinaduna laina adu cure tawhankhi
doctor-singna mangonda hidak kaya ama pirami adubu hidak-sing adu karimata kanaramde masigi matungda mahakna mahaki afaba nakong manung adudagi earwax lauthoklammi aduga madu mahaki infection tawraba nakong manungda haplami numit ninigi matungda infection adu cure tawrami. Fact number 13. 6 February 1721 da German da pokhiba Christian Heinrich Heineken hariba asi yamnang angakpa telel leiba angang amani. Angang asi the infant scholar of Lubeck haina su khangnai. Angang asina chahi ama surakpada pentateuch paba ngamlami. Masagi chahi mari surakpada history of Denmark irami aduga chahi adumaktada Denmark ki ningthauna makhoigi yumda lakpa matamda ningthau adugi mamang maktada mahangna iriba adu pathoklammi adubu angang adu chahi mari khakta hinglammi. Fact number 14. Law of urination na hairiba asi mamel khudingmak size ki makha pondana number 1 tawa matamda chaurakna 21 seconds ki matam changi masi makhoigi bladder sing hanganbagi matam aduni. Fact number 15. Colonial ki matamda Nicaragua da leiba Masaya volcano asi miyamna noroki gate amani haina khalami makhoina volcano du hingchabi amana sangduna lei haina thajanei. Volcano du toina pokhaidanaba makhoina tawno du da leiba khwaidagi phajaba nupi macha amabu maduda langsinduna toina sacrifice tawi. Fact number 16. Dead body farm haina khangnaba Tennessee gi forest da mafam ama lei mafam asi forensic research tawfam amani. Fact number 17. Northern California gi Silicon Valley da Nikola Tesla gi statue ama lei statue asina free wifi sandoi mafam asi technology company kaya muki yum ama oiri. Fact number 18. California gi Fresno da underground garden ama lei garden asi Baldassar Forestier haiba miyoi asina machine gi mateng yaudana makhutna yotpa gayanti amadi atopa hand tools kaya sijinnaduna tawkhi thabak asi tawbada changkhiba matamna 40 years ni. Garden asigi pak chaubana 10 acres ni masigi arubana 25 feet ni. Mahangna fruit tree amadi grapevine kaya amasu tharami makhoising adugi manungda ayambadi ngasi fauba hauri. Garden asi ingkumja 1900 ki anganbada tawba hokhibani. Fact number 19. 2005 da Australia masa Frank Clever na nylon jacket ama amadi wool shirt ama lituna 40,000 volts ki static electricity puthokhi masigi fall oina carpet mai chahanki plastic na saba potlam kaya ama saudokhanki